Lakhipuronline puthokchaba December gi tang 15 nongmaijing numit ki Khomjinba Pao tabirasi. Ahanbada maroi Pao. Barak Tampak ki mafam kayadasu ngasi Christian lining chatpasingi khwaidagi chawba kumhai Christmas pangthoknari. Chahi taret khuntak paningsing thoromga mari lenana kasar kamrangada mipamama pangthokre. Manipuri Short Story Society India gi mihut kangbo ama Bangladesh ki damak khongsan kre. Laisram Ranabir Singh amadi Dr. Waikhom Chingkhai nganmana iba sereng lairik sing ngarang Manipur Press Club ta phongkre amasung gan ngai kabui singini atai furup amatagi nate haina kabui union amadi kabui customary council Manipur na phongdoragli. Haujik mapung oiba pau tabirasi. Malem gi mafam sinba thungna pangthokna bagum Barak Tampak ki mafam singdasu ngasi Christian lining chatpasingi khwaidagi chawba kumhai Christmas pangthoknari. Girja sing amadi lanai yum singdasu ningthina leitingli. Church singda akhanaba laisol sing pangthoknari. Kumhai asigi mangoinana ngarangdagi mafam-mafamda kerol saktuna thorom sing pangthoknari. Silchar sahar gi mafam kayadasu thorong kaya silangduna ngasigi numit asibu khaurangna ngainakhi. Haukiba chahi ani corona gi chaithengna kumhai asi mapung phana pangthokpa ngamkhidrabasu handakti harau tayambaga loinana numit asi pangthoknari haina Silchar Presbyterian Church ki pastor na phongdokhi. আমি এই শিলচর প্রেসবিটেরিয়ান চার্চের পাস্টর। আমাদের এই শিলচর প্রেসবিটেরিয়ান চার্চ সেটি প্রায় 160 বছরের থেকে আছে এখানে। আমরা ক্রিসমাস প্রতি বছরে উদযাপন করতে পারি, কিন্তু বিগত 2 বছর এই করোনার কারণে আমরা করতে পারি নাই। তো এই বছর পরিস্থিতি দেখেই আমাদের তরফ থেকে যেটি সম্ভব সেটা আমরা করতে যাচ্ছি এবং সবাইকে এটাই বলতে চাই মেরি ক্রিসমাস এবং সবার উপরে যেন সেই শান্তি আমাদের সঙ্গে যেন থাকে। ধন্যবাদ। Nungairaba paujel Chaliba chahi lising aniga kunithoina bidai piramdai anauba chahi lising aniga kunumdoibo taram nokpaga mari lenana Rising Race Foundation Chanpur kasarna silangduna jagoi hendanabagi thormama lagliba December gi tang 38 da pangthoklagani mingjal selwaina supnatagi lupa chama kaktamak lawjagadoriba jagoi hendanaba asigi ahanba mana oina lupa lising ahum ani subamana lupa lising ani aduga ahum subamana oina lupa lising ama trophy ga loina napigadori masagi chahi kun gi makhada leiba nupa macha amadi nupi macha singna hairiba dance competition asida saruk yanana bagi tamak mobile number 8822246842 natraga 9954603310 natraga 938330624 number sing asida pau phauna biduna registration tobinaba Rising Race Foundation Chanpur kasar gi maike dagi paujelakli. Kasar Kamranga gi Ruposori Community Hall da awapali kubam ningsinglup na sinduna mifam mangarang thangjanumita pangthokre ningsinglup ki president S Manimon Singhana mifam boiduna phamkiba mifamda Lakliba January gi tang 8 da pangthokadoriba chamaga marfuma pansuba Maharaj Gambir Singhagi nonga kumon chahi taret khuntakpagi thoram jinglemna pangthokna na bakhanaki hairiba numida sida awapali khubam asida urap yung tambinanaba Manipur dagi minister sing yaunanaba honaba loinana awapali khubam ningsinglupki oiba coordination committee amasu semki hairi committee asigi chairman oina Beni Misra president Ampal vice president CH Manikumar TH Sanathoi Convener oina Saram Herazit, Advisor Maifa, Kabrabam Bikramjit, General Secretary Amsu, TH Brozen, President Maifa, Mem Sana Sharma, General Secretary Ampal Galonana, Punna Member Kunma Thoigi, Committee Amasemki, Mifamda Makhatana Lokiba Warep Singi Manungda, January Gitang Mapanda, Maharaj Gambir Singhagi, Mapung Phaba Mitamama, Kinanaba Honaba, Aduga, Lagliba Mars Gitang Mangada, Maikum Hangdoknaba Honaba, Aduga, Chezayama Chaiduna Miyamdagi Mateng Launanaba Honaba Awapali Ningsing Kubamasi Sabada Mapung Pananaba Miyamna Sumateng Pangbiu Haina Lupki General Secretary Premjit Singhana Miyamda Apil Taurakli Aduga Lagliba January gi tang 8 gi thorom asidasu Miyamna saruk yapiduna Mapung Phanbinaba paujelakli
Ampunambu Khomjari, I have T.H. Premjit Singha, Awapalli Khubam Ningsing Lupki, General Secretary. Akoi Sahi Khudingi, Awapalli Khubam Ningsing Lupna, Gamising Maharashki, Magi Lake Devanumit, Pakoi Palantaboina, Chama Gamakuapan Chuba, Akoi Gamising Maharashki, Magi Lake Devanumit, Sekoi, Awapalli. Mahum simakta da kamanga mahum simakta da koi pangthok chagadori na haiba akhoi program asi akhoi hana degi hena hanakchu pakshan na akhoi pangthok na baidamak akhoi anwa coordination committee amko sinjare haiba coordination committee asida akhoi chairman oina khalli basi akhoi Bini Misra akhoi ampali president oibiro imana aduga vice chairman da CH Manikumar Awapalli Khubam Luptagi Masu Vice Chairman da aduga Omshubada TA Sanathoi ima haibasi akoi Vice Chairman oina khanjare aduga convener gi oina koina khalibasi Seram Herajit Maifagi Maifadagi aduga ko convener oina K Bikramjit Amsugi General Secretary aduga Anishubada ko convener oina TA Project Maifagi Luptagi oina aduga Omshubada Mem Sana Sharma Ampalgi General Secretary aduga Finance ki damak L Ranavi Singha Awapalli Khubam Lupki oina khanjare aduga Transportation da leibasi Harikumar Singha aduga Information da S Singkhainganba Amsugi Hani leiramba akoi nauni aduga Member Singda leibasi M Lahal Mohan S Santi Kumar E Jenta Uri Loinana Akogi Kamanga Leba Merapaji Loop Marigi President Secretary National Koi High Looks Nasina Ulaga Koi Alaki Laliba Gamising Maraski Magi Samagama Kumapan Suba Dead Anniversary Sida Koi 9 January Koi Pangthong Navidama Coordination Committee Simdevan Khuman Aribam Singlup Lakhipurna Lubasigi Matam Sangna Secretary gi Phampu Biramba Ingudam Jitendra na Laikidabada Awaba Phongdokpagi Mipamama Singlup ki VP K Manglemba amadi P Bimol Sarma na Mipama Poiduna Lakhipur Khuman na Pangthokre Mipamna Laikidrabagi Thawaina Isor gi Nakta Ingna Chikna Leiruna ba Thauni Jakibaga Loinana Mahangna Pangthoklamba Thabak Thoram Singbu Singtharaduna K Manglemba Irom Gauramani Bimol Sarma amadi Ingudam Binod na Wangangkhe Chahi Khudingi Manipuri Short Story Society India na sinduna Bharat ki awang nungpok lamdamda lairiba tongan ba mafam singda chatuna General Conference pangthoktuna lakhibagum handaksu December ki tang 15 kuntaruk amadi kuntaret numit humni chupna Bangladesh ki Silet amadi Bhanugasta pangthokadaba Manipuri Short Story Festival amadi kunmapan suba General Conference ki damak Jiribamdagi miyoy taret na sabat team ama ngarang ayuk pung taret tabada General Secretary Sarat Thokjom na Luchingduna Jiribamdagi Khongsan Kre Khongsan Lamdai Mitkupta Manipuri Short Story Society India gi General Secretary Sarat Thokjom na asumna phongdokhi Short Story Society ki kumapan suba mifam gi damakta khoi ji dagi mi tarif chapne koi all Manipuri khoi all diagi wena delegate bun chatori se khoi ji gi mi tarif alwa phal gi mi kamani di moi di ngarang gi chatre jiri ka sa jauna are bodo koi ngasi jo je pas chator mi jiri yo na di koi lamthana ba thorang na leire akoi hauji Bangladesh ta pangthuk puri ba thorom si Manipuri Short Story Society kumapan suba mifam sida koi mi humi pangthok pani ado jiri yo na koi mi tare ni koi delegation se logol jagi delegate ni koi kan se phal yo na mi kun mari degi kasagi ade jiri yauna mi kun taruk amaga ado koi hudi Bangladesh da muka sigi thadok ko dawre akoi Bangladesh da chatha doi sinumi humni chatha doi mitang kun manga kun taruk kun tare kun manga si akoi sinena something sepojam jawu adai wain sa pa ba thorom adai Short Story Festival mai tawduna akoi humni tang kun manga kun taruk kun tare si akoi Bangladesh chatha ga da bani
Dr. Laisram Ranabir Singhagi Echoes of the Inner Soul haina mingthonba seireng lairik ama Manipur Press Club Imphalda ngarang phongkhre Thauramda Dhanamanjari University ki BC Professor N Rajmohan Singh Chief Guest Imphal College ki Principal Professor M Priyavartana Thauramasi ki President oiki Saknai raba columnist amasung critic Memo Laisramna Guest of Honor oiduna lairik ki maramda wangangkhe lairik phongbagi program asi Ambedkar National Fellowship Awardee Rita Thokchomna yamna ningthina conduct tawbiki loinana lairik asida yawba seireng ama paduna miyamda thankhi Thauram aduda Dr. Thokchom Chandra Retired Chief Secretary O Nabakishore columnist Dr. Rajkumar Gunachandra AIB Thaunauzam Pramodini Mutum Upendra amasung Yumna Manimhona Chingbana Sarugyakhi The Cultural Forum Manipur na sinduna Manipur Press Club Imphal gi Auditorium number 1 da Dr. Waikhom Chingkhai nganmana iba Asiba Tural haiba seireng gi lairik phongbagi thoroma mangarang pangthokre Thoromda Professor Nongmaithem Rajmohan BC Dhanamanjari University amadi Professor Huiram Bihari President The Cultural Forum Manipur na mathangsina athoiba lengbirakpa amadi thorommapu oina lengsinbiki Dr. Koijam Santibala Associate Professor Department of Manipur University Kanchipurna lairik ki maramda wangangkhi hairi Kabui ipai pusingna chahi lising kaya gi mamangdagi gan ngai kumhai tawduna lakli gan ngai kabui singitani atai phurup amatagi nate haina kabui Union Manipur amadi kabui Customary Council Manipur gi cherol amada gan ngai kumhai asi kabui ipai pusingi nat ki kumhai ni haina phongdorakli cherol asina makha taraduna kabui gi gan ngai kumhai bu jaliang rongi gan ngai ni haiba yaroi Jaliang rong asi furup ki ming nate loop ki ming ni haina phongdokladuna Manipur gi loop amuko UCM gumani hairi loop asi lising amaga chamapan ni putaret ki February gi tang 15 da sem ki ba loop ni hairi maite ichilinau singi ningol chakuba komai asibu amuko UCM gi komai ni haiba yagadra haina hangli lengakna amukhanna khantha biraga kabui singi gan ngai ni haina lauthok pinaba kabui miamna amadi kabui Customary Manipur amadi Kabui Union Manipur gi maikai dagi cherol amada phongdorakli Aroibada maroiba pau amukhanna Barak Tampak ki mafam kaya da su ngasi Christian lining chatpa singi khwaidagi chawba kumhai Christmas pangthoknari Chahi taret khuntak paningsing tharomga mari lenana kasar kamranga da mipamama pangthokre Manipuri Short Story Society India gi mihut kangbu ama Bangladesh ki damak khongsankre Laisram Ranabir Singh amadi Dr. Waikhom Chingkhai nganmana iba seireng lairik sing ngarang Manipur Press Club ta phongkhre amasung gan ngai kabui singini atai furup amatagi nate haina kabui Union amadi kabui Customary Council Manipur na phongdoragli Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare